नमागी मिहाट असे नुपीदुना सोइदुना ओइगने हाबसे अइगे असे पथाजबने इदुमसा नुपीदु कनानो अइमुंदा ताकपिरो ngaiko wase mi tahan be yaba nate nanga aiga khakta ne khanggadawriba se chalo makhata bari ne ai tanja saba amada amulirage so napana ukhrabadi ai khoina pami ba asum base phangda basu so asumna ai idom chagi manak te gi tholakki ai wakhalase mangaduna yumda lae yumda baba phamaga larame baba na ai ubada ibungo kasaluna baba idum sa chalubane nandi kai dabu saluiba baba idum sa da pol ama samhango bani da so imung da sam hayindi thabuk mayam marang tawrni kai no loisan beya ba ngaling si da loisan luro hoi baba asumna ai imung da sanki ai sum khalaga akhoi ba da sawning ba khara haure ai thabuk mata tawdaba makai imung da sangaga phamung da long ni hepaga le hipna wakal sum khalle adubu charang na ba kaya sina aina khaliba wakal du fawa thina khanba ngamde aingonda tholi ba thodok sing ase karino ai khanphang khangde adubu ai thengna da bidiya de aina mu khalle police station da satuna FIR ma launch to sraituna adubu ai ge he apok ipasida ai wakal samar khalle ahin fawa ai tumdaba makai khanki kaina thangdedi ai kaidawgadoino khangaktabadagi ahingda ithata pena kapchakhi ahingda ina kapado baba khoinadi mama leitebagi asti numit yorokpaduda kapibai ningomgani adubu aina kapisidi ai kaidawgadoino khangdabagini asumna nongalakhiba khanghaudre nongalaba matungdadi mayam marang asti gi korang nangnai pupu sulai mangani laihuloraba matungda pupu do amu halage hele aina pupu gi manakta sangshalaga pupu ngasi ahingsimadi yumsida lekpikro nasuna ipuda hangningba wahang mayam amalere masigi pakhumche pupu na ngasidi bibiramo apang basidi pupu dina ngasi ahinda lekthopadi ayum du kanana senabigini nangsu leitre aduduna ai ngasi gi di chalage hayeng sora numito aduda laage leage aina mo pupu sora numito sule oba ngasi ka tang piyoba nasuse ngasi di amna ne wasuare pupu dasu keke no khara hangning begini ba wa hangning bagi orabadi ahing lektrabasu hoje adum hangudana aina pupu minta tahanya da begini hoine mi tahan be yada batara gasu la aswaidene sanarusi tanjatuda akhuba sula akhuba na akhui pumuna ta singchalaga mama chapira ge hairo pupuna yau khrasira tawri nasanu pano wari khara sana se ye adugi ngaha panthari bane akhuba na pare nasugo wari watai da ningthina sabiro ai manung de ke no khita loisaluge asi harga baba da manung de sanki ai ga pupuga wari sana howe aina pupu da hangi pupu namu nasunang kibo hangda adugi pakhum pibiramo pupu khoyumda ke tawgeba ainam chingnaba khara leireba pupu nasuna chingnari basa amuktadi mamutana ko hambiramo ba che nasuda maising amta habiyoba puna ingonda munna yengaga hera adugi bo wawi tawratana che kaimta tawdese isu sidi namagi sora loiragane ningthina lao gasigidi pupu yokrage aina mukhame pupu chakhino haba asunangi bo hangsa masigi pakhum pibiramo pupuda aina haribo wada tabitana keke no khara masin ngangamaga adam satkre ai pupu chakhibada thawayam nungai hude maramdi ai asengmodo karino khangki imada tholiba thawdo amadi yumduda aina thengnakiba mayam singada mayasingni khangba pangki kaina thangdedi aigi kokta wakhalama lakhi aina leiriba yumdugi akoibada tariba yumsingduda sangduna yumaduda kari thodu thoke hebasa ai khangdaba yada hebasina asumna ai nongamba yang wana ngaiki no hengamaga ai fi loisalaga langari da mafamda tana chitki ihan hanbada ai workshop ta sangduna ai gari edu lobo sangki workshop mapuduna ai munda ngangki ikai na gari du lawraga ai thodoraki
ai matek ama thorurba matung workshop mapuduna aingonda ngangakpada sum ningsingaga thawai si nungaite ai amu halaga workshop tuda ai kekeno kharede hairamaga haidura amu thaujalakki workshop mapuduna ai ubada ibunga ke wale hainhange aina kaka aidi lobada nungamaga lakshage tawbani adubu numituda ai khudung chadaba mayam mayoknakhre akhumada numituda lekhidre aigi wahida tabada workshop mapuda kitang nungaitaba fabu male aina mu makhata aduna ai matam chana lobo lapu ngamkhidre masigida kaka saubi nuna haige sangaine workshop mapuda aingonda mu onsalaga ibungo aidi khangdadana kekeno khara haikra male nang songnu ko ai workshop mapuda gi wahidu tabada ai nokfe tawe maramdi pusida aigi ithakta mi amatana aigi ithakta wangang hallo habasa aigi asepa thajabane ngasi workshop mapuduna aingonda kekeno khara hairakibada ai thawai nungai roi khanduna ai amuhanna chalaga aigi thokiba thawdo singada haiduna singdu ubane asamna ai workshop tadegi amu thawdorlaga pupugi yumda atuda mulake ai yumda sangamdaida gate ge hafet yingu babu isata yamna hinadaba yumduda samningdaba ma fawe adubu ai poche khara dilauge khalle ai hek changbada gate kanaguma ma ai tungde inarpadawna amuk sanen fangki ai phatlaung onthuga mu yenge kana suleramde ai amu imungdu tamna changi amuksu ai nei chapaga kana gumba amu inarpadawna isada fawe amu phatlaung ontho yenge kana suleramde ai yumda da sangsira changmoisira ai mana khalaba matungda ai imungdu da changaroi khanduna ai kanda sen thore ai ne gate jobadedi pufuda gate lepaga lerame ai khampai khangi aina amu yumda amu yengu kanagumba amagi fibamda angoba phijona selaga mangola koisa chapada ai mesina ure amu onthogi yengba matamdadi pupuda ai nakte leramde ai swai lauki fibam se mata amani khanduna ai gari tu stop taroga ai ngamja bithadana kanna thorki lamhangdu lorakpada yum khara khara taba hore ai ni jum amada thawjille ai ki bolak kana tharokpana migi sumangduda ai gi gari tu setlaga ta imungdu lerama mi khara kana sen thorai aduga ai bhogole ahal nupi mana aingonda hare karino ni bunga sitpham e letabadona akhoi gi sumangse la asela resibo ai isase ki bana thumatke aina koini ang pamatamnadi sumang matonda kanagumbi ama phingok selaga lepa ure ai gi miyang famado imungdu degi tholoi ba mi myam su yenge aina di ure makhona di utre haba ai khangi aina khudami thilaga tu aigi matau duda moi imungi missing do keno mani khallaba male ahalla manamo mama asidi phiba mamane mangon amta pukhalune ashi haraga aibu makhogi mangolda aigi khotsamduna pukhatpi ai pakhatpani isasi thak ni imungdugi missing duna aibu phajinbi adubu sumang matonda angobo phijon selaga leplibi maha adudi khongpham hongde aingonda adum yengaga le masakti ningthina ude aina khudomi thilaga tu na haibado moi imungi missing na ai lai ongne habasa khanglaba male moi imungi ahalla manamu mama imungi khujila kamda puthoro sidi phiba mamni angangse kenom to botare ahal dogi wahituda imadu sankhraga khujila kam lothoga puthore khujila kamda hek thabagadi sumang matonda leiribi phingok shepida tapna mami samkhi egi mit mangdegi mangki ai kiramba pakhalamba do kharadi pare ahalsing aduna hange ibunga nangni kaidegino kanagi de leibno aina khume pa aise coaching tawbagi mafam asida leibne swaisida ai ka yam khana thijarame adubu phangdadana ai chidei khara salaga leiba lamhangda adugi hek mathangda leiba ihan hana leiriba yumdom pop ama leibada adugi yumda da leibne laduna hais adudi tatumal hoidara nangna leisa aina mo au mane puputo mal hoidane aigi pakhumdu tabda yumdugi ahlado pakhana hais adudi nei mungda asiana soidana yawrani nangyam thuna tatumal hoidegi chalo ahandugi watuda ai pakhana kaino haispo asina yawa haibadi kamai toino ahaladana ingandamo pakhum pile yengoi yumduda hek leiba mido adugi mama natraga mapatine adom sibase 타인에게 돌아가네 나만 나트르가나파 소이드는 시바다네
ai ahal du ki wada isa pomba tu sung ki ba khangaude milo pirang I hore ai gi ima lekhi driba ase aina yumdu da leiru bagira haina ithan tang jare aina mon chelaga ipa ai gi ima do lekhi dre ngarang se ima gi mangani leihun numini ai gi pokum da tabada ipa do ai mon anselaga ibungo nangbu hana khitang do isu khantau bu ya da bro yum tom po to da bu nang kamai na leiruino mi kana su ta da bam phom da ka phang de haiduna nang na mapham adu da leirui do nang gi aran ba khongthang ni ne adu ipa yum do da kari thodu thokhi bage aingon da su ahla mana ko in inaba dona isa ta fawe pupu to man gi masakta aina chappu khodi mana dam sena bugum tawe geta su pupu to ma gi sayonda hekta leirame aina pupu to mani toruraga hekte oramde pupu di kon hekte yum da le ipa sibu kamai tuino ipa hoino wari ga khangabadi nasa aingonda amukte libiyo ligani soidena ligani nuigi pupu to malda maga masak sak manaba magi paibo ama leki hariba misak ada ngasiti lekidre adudi ipa mato karamna lekidabano maha mi khara di suicide tawduna lekhidabani hai khara amanadi mabu min hatkibani hai adu ipa mato karamna lekhidabano ba thauri yalaga Manipuri Wari Monologue channel na mayam ne khudol tamjariba Manipuri horror story Baragi Yum miyeng tabiriba pumnamapu ahanba maktada taram naukchari episode 9 na puthoksaga doriba monoplay asibu yengbiriba viewership na support tobiyu nungsibiyu haijari mayam na nungsibiduna like comment subscribe tobiramu amasung makhataba video singidamakta bell button nambiyo अखोगी वारी ऐसी करी करम तवी हैबा मखाई कमेंट सेक्शन असिदा फोंदोकपिरामो अमदि पॉजिटिव रेस्पॉन्स के आसिंग पिबिरकनि हैबा आशा तौजरी मसी हारगा मयाम पुमनमक्तगी गेसिगिदि काइननबा याथंग निजरी मथंगी वीडियो अमदा अमुक थेंगरसि थैंक यू ऑल